District Policing amasung mapangal kankhat handuna law and order ningthi na ngaknaba pandamda New Secretariat Police Station lingkhat pagaloinana SDPO post taranithoi Semgatpada Manipur Leingakna in principal Yaakhre Manipur gi DGP Rajiv Singh na ngasi thokiba cherolamagi matungina policing capability hengat hannaba investigation gi thabak hena ningthi na yengshinaba yauna hana leramba amasung nauna semkiba district singda law and order gi ningthi na ngaknaba pandamda Manipuri New Secretariat Police Station lingkhat pa amasung SDPO post taranithoi Semgatpada Manipur Leingakna in principal oina ayaba pikibani State Civil Secretariat amasung Police Headquarter asi Manipuri da honggadabana mafam asi yauna akoiba mafam singda mapung faba security piba amasung matik chana law enforce tawbagi tangai fadaba leiri maramaduna khongthang asina New Secretariat Complex amasung Police Headquarter yauna akoiba mafam singda tangai fadaba policing service piba ngamlagani hairi amaromda hana leramba amasung nauna semkiba district singda supervisory officer singi tangai fadaba hengalakpana anauba subdivisional police officer post taranithoi create tawgadabani hairi in principle oina ayaba pikraba SDPO post sing adudi Nauna district singi Oina Kangpokpi district ta SDPO Kangpokpi SDPO Sapamaina amasung SDPO New Kaithelwanbini Tengnaupal district ki Oina SDPO Tengnaupal Kamjong district ki Oina SDPO Kasom Khulen amasung SDPO Kamjong ni Fairjol district ki Oina SDPO Fairjol amasung None district ki Oina SDPO None ni Hana Leiramba district singi Oina Imphal district ta SDPO New Capital Complex Chandel district ki Oina SDPO Chakpikarong Churachandpur district ki Oina SDPO Singhat amasung Tamenglong district ki Oina SDPO Tamaini